Yeah, sing what about? 파야라 지금. 보면 잡았는데. 다왜 잡은 사기? 뭐 살살. 내기 없는 한번 시절. Ma'am, ngasi video si jam video ne bako khoi che sina ingoda yung ta phone targa biryani cha se na ha da ko cha dui ne ba video number plan leite bako dom biryani cha sla o na ha da ina video am se ha ga ma se video se nam da ne bako ya holi se ma'am aduga plan di leite bako donga nu cha se na ai jing anu cha ge na khalam ba ne ba aina ayuk ta na noi biryani cha se nung dang da na nga nu cha se ba ne bako do cha ba ꯄꯗꯗꯤ ꯄꯨꯡ 5 ꯑꯗꯨꯝ ꯇꯥꯔꯦꯕ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗꯩ ꯁꯦꯝ ꯁꯥꯕ ꯇꯧꯕꯗꯨꯅ ꯑꯗꯨꯅ ꯉꯥꯅꯨ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯍꯧꯖꯤꯛ ꯆꯥꯗ꯭ꯔꯤ ꯑꯗꯣ ꯆꯥꯔꯒ ꯆꯦꯒꯁꯨ ꯆꯥꯃꯤꯟꯅꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏ ꯐꯥꯎꯕ ꯌꯦꯡꯕꯤꯔꯣ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯇꯝꯅꯕ ꯆꯥꯈꯤꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯍꯥꯊꯨ ꯑꯗꯨꯝ ꯆꯥꯗꯕꯤꯗ ꯇꯝꯅꯕꯗꯤ ꯑꯗꯨꯝ ꯆꯥꯈꯤꯕꯅꯦ ꯆꯦꯂꯦꯟꯖ ꯇꯧꯕꯁꯨ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯣ ꯍꯥꯏꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯁꯨ ꯑꯗꯨꯝ ꯊꯥꯒꯠꯆꯕꯅꯦ ꯑꯗꯣ ꯆꯤꯆꯦꯁꯦ ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯌꯥꯝ ꯍꯩꯕꯅꯦꯕꯀꯣ ꯃꯥꯅ ꯁꯤꯗ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯈꯨꯠ ꯌꯥꯝ ꯆꯪꯉꯦ ꯑꯗꯩ ꯃꯇꯝꯁꯨ ꯃꯌꯥꯝ ꯂꯧꯋꯦꯕꯀꯣ ꯋꯥꯁꯨ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯁꯤ ꯃꯨꯛꯕꯥꯡꯁꯦ ꯄꯨꯡ 3-4 ꯂꯣꯏꯔꯒ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯅꯝꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯥꯕꯅꯤꯅ ꯈꯔꯕꯨꯗꯤ ꯋꯥꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯌꯥꯝ ꯌꯥꯝ ꯋꯥꯅ ꯅꯝꯖꯕ ꯚꯤꯗꯤꯑꯣꯅꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯐꯨꯜ ꯌꯦꯡꯕꯤꯌꯣ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯍꯧꯖꯤꯜꯂꯦ ꯃꯅꯝ ꯅꯨꯡꯁꯤꯕꯤ ꯃꯌꯥꯝ ꯍꯥꯞꯈ꯭ꯔꯦ ꯏꯃꯥ ꯉꯁꯥꯏꯒꯤ ꯃꯦꯔꯤꯅꯦꯠ ꯇꯧꯕꯗꯣ ꯍꯥꯞꯄꯤꯔꯦ ꯌꯥꯝꯃꯦ ꯌꯥꯔꯦ ꯑꯗꯨꯝ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯍꯥꯞꯇꯣꯏꯁꯦ ꯐꯗꯤꯒꯣꯝꯒꯤ ꯃꯈꯣꯛ ꯑꯗꯩꯗꯤ ꯀꯩꯕ ꯁꯤꯁꯦ ꯅꯨꯡꯁꯤꯗꯥꯛꯀꯤ ꯃꯈꯣꯛ ꯑꯁ ꯃꯈꯣꯛ ꯉꯥꯛꯇꯅꯦ ꯃꯅꯝ ꯑꯔꯣꯏꯕꯤ ꯅꯨꯡꯁꯤꯔꯅꯤ ꯑꯗꯩꯗꯤ ꯑꯦꯂꯥꯏꯆꯤ ꯑꯆꯧꯕ ꯁꯨꯃꯥꯏꯅ ꯁꯤꯗ ꯎꯗꯦ ꯁꯥꯔ ꯌꯥꯔꯦ ꯑꯦꯂꯥꯏꯆꯤ ꯆꯝꯄ꯭ꯔꯥ ꯘꯤ ꯍꯥꯞꯇꯣꯏꯅꯦ ꯘꯤꯁꯦ ꯆꯥꯛ ꯅꯞꯁꯟꯗꯅꯕꯅꯦ ꯃꯌꯥꯝ ꯑꯅꯧꯕ ꯔꯤꯁꯤꯄꯤꯅꯤꯀꯣ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯏꯔꯥꯏ ꯂꯥꯏꯕꯤꯗ ꯏꯔꯥꯏꯗꯤ ꯂꯥꯏꯗꯤ ꯃꯌꯥꯝ ꯌꯥꯝꯗꯤ ꯋꯥꯏꯀꯣ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨ ꯍꯥꯎꯗꯣꯏꯅꯦ ꯘꯤ ꯁꯧꯗꯣꯔꯛꯄꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯊꯥꯎ ꯖꯔ ꯂꯥꯛꯄꯗꯣ ꯂꯞꯁꯥꯏ ꯇꯥꯕ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯃꯅꯝꯁꯦ ꯌꯥꯗ꯭ꯔꯦ ꯖꯤꯔꯥ ꯈꯤꯇꯪ ꯆꯥꯏꯁꯜꯂꯦ ꯃꯅꯝ ꯅꯨꯡꯁꯤꯅꯤꯉꯥꯏꯅꯦ ꯍꯥꯏꯌꯦ ꯁꯤꯒꯤ ꯐꯗꯤꯒꯣꯝꯒꯤ ꯃꯈꯣꯛ ꯑꯗꯒꯤ ꯉꯁꯥꯏ ꯍꯥꯞꯈꯤꯕ ꯃꯌꯥꯝꯗꯣ ꯃꯌꯥꯝ ꯂꯣꯏ ꯂꯧꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯂꯦꯌꯔ ꯇꯧꯕ ꯍꯧꯔꯦ ꯁꯤ ꯃꯔꯣꯏ ꯃꯌꯥꯝꯁꯦ ꯂꯦꯌꯔ ꯇꯧꯕꯗ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯇꯤꯜꯍꯧ ꯑꯉꯧꯕ ꯑꯗꯩꯗꯤ ꯅꯨꯡꯁꯤꯠ ꯍꯤꯗꯥꯛ ꯑꯗꯩꯗꯤ ꯐꯗꯤꯒꯣꯝꯅꯦ ꯊꯨꯝꯅꯦ ꯉꯁꯥꯏꯒꯤ ꯃꯔꯣꯏ ꯃꯌꯥꯝꯗꯨꯅꯦꯕꯀꯣ ꯃꯔꯣꯏ ꯃꯌꯥꯝꯁꯦ ꯕꯤꯔꯌꯥꯅꯤ ꯃꯁꯂꯥꯅꯦ ꯊꯨꯝꯅꯦ ꯇꯧꯔꯒ ꯅꯣꯏꯈꯥꯏꯔꯒ ꯂꯦꯌꯔ ꯍꯥꯞꯆꯤꯟꯕ ꯃꯊꯛꯇꯀꯣ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯂꯦꯌꯔ ꯑꯃꯨꯛꯀ ꯇꯧꯁꯜꯂꯛꯄ ꯃꯔꯣꯏ ꯍꯥꯞꯄ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤꯗꯣ ꯑꯃꯨꯛꯀ ꯂꯦꯌꯔ ꯑꯃꯨꯛ ꯇꯧꯁꯜꯂꯦ ꯃꯌꯥꯏ ꯍꯥꯡꯍꯜꯂꯨ ꯃꯌꯥꯏꯗ ꯃꯌꯥꯏ ꯍꯥꯡꯍꯜꯂꯨꯕ ꯈꯨꯠ ꯌꯥꯝ ꯆꯪꯉꯁꯨ ꯁꯤꯅ ꯍꯣꯔꯦꯟ ꯍꯥꯎꯗꯣꯏ ꯁꯤꯗꯤ ꯈꯨꯠ ꯍꯦꯛꯇ ꯆꯪꯉꯗꯤ ꯍꯦꯛꯇ ꯍꯥꯎꯗꯣꯏꯅꯤ
ꯉꯁꯥꯏꯒꯤ ꯐꯨꯗ ꯀꯂꯔꯗꯣ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯐꯨꯗ ꯀꯂꯔ ꯑꯃꯐꯥꯎ ꯁꯤꯖꯤꯟꯅꯗꯕꯩꯅ ꯈꯪꯗꯦ ꯀꯨꯀꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯨꯝꯖꯤꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯤꯅꯠ ꯑꯗꯨꯝ ꯃꯑꯣꯡ ꯌꯦꯡꯉꯒ ꯃꯤꯅꯤꯠ 35-10 ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯇꯥꯔꯦ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯥꯏꯕ ꯆꯤꯆꯦꯗꯨꯅꯦ ꯆꯦꯒꯤ ꯇꯥꯕꯗꯤ ꯃꯥꯒ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯔꯛꯑꯦ ꯃꯥꯁꯦ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯌꯥꯝ ꯌꯥꯗꯕꯅꯦꯀꯣ ꯑꯩꯅ ꯐꯥꯔꯕ ꯅꯝꯗꯨꯅ ꯇꯧꯔꯒ ꯌꯥꯍꯜꯂꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯕꯤꯔꯌꯥꯅꯤ ꯆꯥꯔꯛꯑꯒꯦ ꯑꯗꯨꯒ ꯕꯤꯔꯌꯥꯅꯤ ꯆꯥꯔꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯅꯥꯀꯟꯗ ꯊꯣꯛꯍꯜꯂꯝꯃꯒꯦꯕꯀꯣ ꯔꯥꯏꯇꯥ ꯂꯩꯔꯦ ꯑꯗꯩ ꯀꯣꯛ ꯂꯩꯔꯦ ꯊꯕꯤ ꯈꯔ ꯂꯩꯔꯦ ꯆꯥꯕ ꯍꯧꯔꯁꯨ ꯇꯨꯁꯤ ꯌꯦꯡꯉꯣ ꯇꯨ ꯍꯥꯏ ꯇꯧꯔꯣ ꯍꯥꯏ ꯇꯧꯔꯣ ꯀꯩꯅꯣ ꯑꯉꯥꯡ ꯃꯨꯟꯅ ꯌꯦꯡꯉ ꯂꯩꯒꯦ ꯍꯥꯏ ꯇꯧꯔꯣ ꯑꯩ ꯀꯩ ꯁꯣꯗꯥ ꯃꯣꯔꯣꯛ ꯁꯥꯕꯤꯅꯤ ꯃꯣꯔꯣꯛ ꯁꯥꯕꯤ ꯃꯣꯔꯣꯛ ꯁꯥꯕꯤꯅꯤ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯁꯤꯁꯦ ꯁꯤꯅꯝꯅꯕ ꯍꯣꯠꯅꯕꯗ ꯄꯨꯡꯁꯨ ꯃꯌꯥꯝ ꯆꯪꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯆꯥꯕ ꯍꯧꯔꯒꯦ ꯍꯧꯔꯁꯦ ꯍꯧꯔꯣ ꯀꯥꯏ ꯌꯥꯗꯦ ꯈꯔ ꯍꯤꯒꯠꯆꯔꯦ ꯈꯨꯠ ꯍꯥꯝꯃꯕꯗꯤꯀꯣ ꯃꯌꯥꯝ ꯐꯨꯗ ꯀꯂꯔꯕꯨꯗꯤ ꯈꯔ ꯆꯨꯕꯅꯦ ꯃꯣꯏ ꯆꯧ ꯃꯌꯥꯝ ꯆꯥꯕ ꯉꯝꯗꯦ ꯆꯥꯔꯒꯦ ꯍꯥꯎꯔꯣ ꯆꯥꯕ ꯌꯥꯝ ꯇꯞꯆꯕꯅꯦ ꯏꯁꯤꯡ ꯂꯧꯊꯣꯛꯇꯦ ꯏꯁꯤꯡꯗꯤ ꯀꯥꯎꯔꯦ ꯑꯩꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕꯩ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯕꯅꯦ ꯍꯥꯏꯕ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯅꯣ ꯆꯥꯕꯗ ꯋꯥ ꯉꯥꯡ ꯐꯠꯇꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯁꯦꯡꯕ ꯌꯥꯝ ꯍꯥꯎꯋꯦꯀꯣ ꯍꯥꯎꯋꯦ ꯀꯩꯁꯨꯝ ꯇꯧꯗꯦꯕ ꯄꯨꯡ 12ꯗꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯧꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯣ ꯄꯨꯡ 3:30 ꯇꯥꯁꯜꯂꯛꯑꯦꯕ ꯄꯨꯡ 3:30 ꯇꯥꯁꯜꯂꯛꯑꯦꯀꯣ ꯈꯨꯠ ꯑꯆꯝꯕꯤ ꯕꯤꯔꯌꯥꯅꯤ ꯑꯗꯨꯅ ꯍꯥꯎꯋꯦ ꯑꯗꯨꯅ ꯁꯤ ꯔꯥꯏꯇꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯥꯃꯦꯟꯗ꯭ꯔ ꯑꯗꯨꯅ ꯁꯦꯝꯕꯤꯕꯅꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯆꯥꯕꯨ ꯆꯥꯗ꯭ꯔꯤ ꯌꯥꯝ ꯍꯥꯎꯋꯦ ꯁꯨꯝꯕꯁꯨ ꯔꯥꯏꯇꯥꯁꯦ ꯑꯩ ꯃꯌꯥꯡꯅ ꯁꯦꯝꯕ ꯔꯥꯏꯇꯥꯗꯨ ꯆꯥꯕ ꯉꯝꯗꯦ ꯍꯥꯏꯕ ꯁꯤꯟꯃꯟꯈꯤꯔ ꯀꯔꯤꯅꯣꯝ ꯇꯧꯔꯒ ꯃꯥ ꯁꯦꯝ ꯍꯩꯕꯅꯦ ꯌꯥꯝ ꯍꯥꯎꯋꯦꯀꯣ ꯆꯥꯎ ꯆꯥꯕꯤ ꯇꯞꯄꯤ ꯑꯃꯒ ꯆꯥꯕꯤ ꯑꯗꯨꯝ ꯆꯥꯊꯔꯣ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯑꯗꯨꯝ ꯇꯞ ꯇꯞ ꯆꯥꯔꯦ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯆꯥꯕ ꯇꯟꯃꯟꯒꯤꯗꯅ ꯀꯦꯃꯦꯔꯥ ꯃꯥꯛꯁ ꯎꯞꯄ ꯆꯥꯒꯦ ꯃꯥꯅ ꯍꯥꯏꯔꯦ ꯃꯥꯛꯁ ꯎꯞꯄ ꯆꯥꯒꯦ ꯍꯥꯏꯕꯤꯌꯣꯔꯥ ꯑꯅꯤꯁꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦꯀꯣ ꯔꯥꯏꯇꯥꯒ ꯀꯩꯒꯁꯦ ꯌꯥꯝ ꯍꯥꯎꯋꯦ
실험가들은 박했더니 실험들 안 하와. 통부 닭 뺨 하이베네 맘. 하이디 하이젤레. 하이전만은 떼생만에 얌 하이베고 nga 통부가 고마 아이 너무 잘게. 얌 하와이바 생부기 nga 통부데 로이마 하이에도 nga 통부데 얌 하와이바 생부 nga 통이 하와. 어때이 하와이고. 어디서 nga 데이 가고 ngamdaba 이 하와 마 좀 레이브도 không bả du đâu vậy. 오늘 다이면 한 레이네. Anh sao 짜 하고 anh cái thùng đó là anh ngã thùng bờ ướt bờ đó mà chơi tạm đi ghi mà ông này anh đã nắm mình hằng này vậy anh tôi ăn hay bên đây thì có mẹ mà tôi anh hạt thì gì này rồi gọi tôi tao bên nhà để môi cho ghi chơi với chúng hằng bữa đó Biryani mukbang tông nhập trên ngoài mà ngay thận thân đâu bữa đó cái nạn ấy tông mình là gì đúng hai bà sống giả giả 막 뻔하게 밥 뿌리는 시 동네네요. Biryani mấy ăn chay rồi mà đúng cha mà ăn chả sao lưỡi anh là lưỡi nó sao biết rồi không mà sao thế? lưỡi là bữa đó cái anh ta rồi ta là bữa đó 야, 내 유자이즈니까 잘돼. xem hỏi chưa tận lơ chẳng mấy năm về sẽ ăn hỏi 하나만 더 먹어. Mời anh cá trở được mà khác trở được 이런만이 하나도. 하나도 그냥 더러. curry nó lại ta khổ hao rồi anh ấy chỉ được bún nó chọn mình là để ông hao hay bạn mai hao với lại ta vừa ra ra chuyện xem sự thay nên thì mấy anh đâu được xin nó ra bằng ngầm đẹp ạ thì mà xin mấy ta dạ chập chá rồi nè hao em nè cái happy nó chỉ không hao đây hi nè 카메라 신 버가 파디곰가 딜로가 말고 어디 디 컨데 마스카 카게 기 합함 나나 하네. 막이 있나 비디오를 보고 잡히자 아주 새롭게 잘 배는 작품이다.
ꯑꯩꯒꯤ ꯐꯔ ꯑꯩ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯃꯤ ꯑꯅꯤ ꯆꯥꯃꯤꯟꯅꯕ ꯍꯋꯥꯏ ꯁꯤꯟꯊꯥꯅ ꯂꯥꯛꯄꯗꯣ ꯁꯨꯃꯥꯏꯅ ꯄꯤꯉꯩꯅ ꯂꯥꯛꯄ ꯑꯉꯥꯡ ꯃꯈꯥꯗ ꯂꯩꯌꯦꯕ ꯑꯗꯨ ꯑꯣꯏꯕꯅꯤꯅ ꯀꯞꯄꯤꯁꯦ ꯑꯗꯨꯝ ꯄꯣꯊꯥꯔ ꯆꯥꯁꯦ ꯅꯨꯡꯁꯤꯠ ꯍꯤꯗꯥꯛ ꯆꯥꯁꯟꯒꯦ ꯅꯨꯡꯁꯤꯠ ꯀꯥꯗꯅꯕ 내 비디오에서 그만 깔아봤는데 왜냐면 하고 그래야 지금 여기 떴으나 그래야 내 머리 쏟아져라 또 그런 거 그만 다 이어 둔 살려지 이거 이거 사실 tâm nó xài tụi mình xài tâm nó giặt nó tận hai tâm tận tay cái thôi thì ꯇꯤꯜꯍꯧꯁꯦ ꯌꯥꯝꯗꯤ ꯌꯥꯝꯃꯟꯈꯤꯕ ꯃꯥꯜꯂꯦ ꯇꯤꯜꯍꯧ ꯆꯥꯗꯕꯩꯔꯥ ꯈꯪꯗꯦ ꯉꯁꯥꯏꯗꯩ ꯑꯩꯗꯤ ꯆꯥꯏ ꯅꯪ ꯆꯥꯗ꯭ꯔꯣ 잘 ꯑꯩꯉꯣꯟꯗ ꯏꯟꯖꯥꯡ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯧꯅꯕꯤꯗꯣ ꯁꯤꯗ ꯃꯩꯇꯩꯒꯤ ꯑꯃ ꯏꯟꯖꯟꯅꯕꯤꯗꯣ ꯍꯦꯛꯇ ꯇꯧꯋꯦ ꯁꯤ ꯌꯥꯗꯦ ꯑꯩ ꯅꯍꯥꯟꯒꯩ ꯇꯧꯖꯔꯨꯗ꯭ꯔꯕꯅꯤ ꯁꯤ ꯊꯕꯛꯁꯦ ꯉꯁꯤ ꯇꯧꯔꯛꯄꯩ ꯋꯥꯅꯤꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯩ ꯃꯥꯜꯂꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯅꯍꯥꯟꯒꯩꯗꯤ ꯄ꯭ꯂꯦꯠ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯥꯗ꯭ꯔꯥꯅꯦ ꯑꯗꯨꯒꯤ ꯑꯩ ꯑꯣꯛ ꯈꯨꯊꯣꯡ ꯑꯃ ꯊꯣꯡꯅꯤꯡꯉꯦꯕ ꯑꯗꯨ ꯑꯣꯛꯇꯣ ꯊꯣꯡꯕꯒꯨꯝ ꯊꯣꯡꯉꯥꯏ ꯃꯩ ꯑꯗꯨꯝ ꯂꯩꯊꯔ ꯑꯗꯨꯝ ꯐꯨꯠꯂꯣꯅ ꯁꯤꯔꯥꯔ ꯊꯣꯡꯗꯪ ꯍꯥꯞꯄꯒ ꯆꯅꯝꯒ ꯁꯤꯡꯒ ꯍꯥꯞꯄꯒ ꯇꯤꯜꯍꯧ ꯍꯥꯞꯇꯕꯤꯗ ꯍꯥꯎꯅꯤꯕ ꯇꯥꯡꯈꯨꯜ ꯁ꯭ꯇꯥꯏꯜꯗꯨꯗꯤ ꯑꯗꯨꯝ ꯆꯥꯏꯗꯅ ꯑꯗꯣ ꯌꯥꯝꯗꯤ ꯂꯦꯛꯊꯣꯛꯑꯦꯕ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯆꯥꯀꯥꯟꯗ ꯀꯩꯅꯣꯒꯤꯗꯣ ꯑꯃ ꯀꯩꯕ ꯇꯥꯡꯈꯨꯜ ꯌꯝ ꯌꯝꯃꯅ ꯑꯃ ꯂꯩꯕꯗꯣ ꯈꯪꯕ ꯑꯃꯗꯣ ꯑꯗꯨꯒꯤ ꯑꯣꯛ ꯊꯣꯡꯕꯗꯨꯗ ꯑꯩ ꯂꯦꯛꯊꯣꯛꯃꯟꯗꯅ ꯆꯥꯕ ꯉꯝꯗꯦ ꯑꯗꯨꯏꯁꯨꯅꯦ ꯄꯤꯁ ꯑꯃ ꯆꯥꯔꯁꯨ ꯌꯥꯝ ꯍꯥꯎꯕꯤ ꯑꯃꯗꯤ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯆꯦꯂꯦꯟꯖ ꯇꯧꯔꯗꯤ ꯃꯥꯅ ꯐꯥꯁ ꯇꯥꯈ꯭ꯔꯅꯤ ꯊꯦꯡꯒꯨ ꯂꯝꯖꯦꯟ ꯆꯦꯟꯕꯗ ꯀꯩꯅꯣ ꯇꯧꯔꯕꯗꯣ ꯇꯞꯅ ꯆꯥꯕꯤꯅ ꯐꯥꯁ ꯑꯣꯏꯈꯤ अरोई चाखो लास्ट बाइट का कोई फास्ट बाइट तो होगी आई am your in
ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯕꯤꯔꯌꯥꯅꯤꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯊꯦꯡꯛ ꯌꯨ ꯆꯦ ꯇꯥꯕꯂꯤ ꯃꯥꯅ ꯂꯣꯏ ꯇꯧꯕꯤꯕ ꯉꯥꯛꯇꯅꯦꯀꯣ ꯌꯥꯝ ꯍꯥꯎꯔꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯀ ꯆꯥꯃꯤꯟꯅꯔꯛꯑꯒꯦ ꯂꯣꯏꯁꯤꯜꯂꯒꯦ